imit mangda yum mai tharaga kumai yengno leiba central force hauzik aikhoi Manipur sarkar na condemn tawjari hairani lupa lakh tara pire kun pire hairani ba aigi segai ba yum do imit mangda mai thadoga lupa karoram pi ge araga so aigi thamoi sina penduri na teba aduga hujik tanja sida amuka makoi na gai china toru hatpa mi hatpa singdo phau puthro hairaga maitai nupa ama nupi ama phare hairiba ha maitai haina karigi haidori banoba aduga tanja sida haiga dabadi lilon wifi gi chip to phabagi mahuta maitai ani nupa ama nupi ama ga phare aina hujik maitai ga naga ga lan tawna bakan na silai base kari yunaba maitai ga naga ga na phajana khangyaba hujik Manipur kandori base maitai amadi naga na kandori bani aina aduga hujik Kuki singna maitai gi yum mai thaba matamda dugal leiba central force mayam na kumai yengaga leiriaba asida aikhoi gi Manipur sarkar na kari haidon arambai tengol leiramo khoi khunga paibung paseng leiramo aikhoi gi leiriba ibung paseng do leiramba taragadi aduda chon chenjhallaga chongjallaga thawai de khubak ta hapaga yum mai chai do adu kanganiaba luhongjariba tha ahum ta phariba ado masagi mit mangda masagi yum do mai sakpa matamda chenjhala kangyabada adu bhaw kanbasu pidaba moine su kanbidaba adu erege central force lising changai ba central force mayam do kaido ba changai no ba hauji condemn tawjire ba wafam jina akhoi da kaido duino ba kaido duino condemn tawjire haiba wahi duna akhoi da kari kana dori banwa ba sineba haining se lo hariba sama khatang oibra oidabra ba Manipur manung siga CM gi na lo tongan bara maitai gi na lo tongan bara naga gi na lo tongan bara Kuki gi na lo tongan bara ba Manipur se lo kya so gya ba akhoi India siga lo kya so gya ba sini da hangjaningi ba se karino Manipur se da asuk yamna maitai gi mathakta otpa nei ba chathariba naga gi mathakta otpa nei ba chathariba adugma Kuki singdugi mathakta lo gi oiba ain gi oiba chapcha ba cheira ngasi bo pidri ba se kari gi no ba central force mayam na kumai yengaga leiaba aduga hangatna aikhoi gi changai ba maitai isinau singda phuraga kok thugayaba siro Manipur sarkar na hujik tori base aikhoi gi CM na ngasi pariba power se aina maitai oibagi yum mai than bani hairak tori braba mamang tu haigre na aina maitai oibagi mafam dudagi moi singdo lauthokpane na haireba ngasi su aina maitai oibagi mafam yum mai thari singdo aina maitai oibagi thahan bani aina maitai oibagi khamhanda bani na hairak tori braba aduki matik pende Manipur siga tori base CM ina rule tongan brai base hangningi Kuki ina rule tongan brai base hangningi amadi ekoi naga amadi maitai ekoi gi rule na tongan brai base asi hangningi aba namit to pena no khoi yenga kumai yenga leiro aigi ne segai ba yum aigi phop ki yum segai ba yum lupa lising yangkai humbu na ta sabu opa yum do imit ki mangda mai thado ga thamoi se prop chaga nang karoram piba do du karor duna aigi asai gi segai ba lupa lising yangkai tang changa sajari ba yum do adu dugi mamal do noine piba ngam dori banate CM sibu ikai ba khang da braba akhoi Manipur gi CM sibu ikai ba ka amatta phawdra ba nungai ta ba ka amatta phawdra ba khang dia ba ngamoi da boy di CM gi phandu ga gi thokpiro CM gi phando du phambiura no ba CM gi power hai ba se ko mina wanga ngam ba gi power lei ponti CM hai ri ba se ko CM hai ri ba se mina aduki mati respect tawdori bane ba ngasi CM ama gi ni haina thamoi da gi nusi ba phawrak tori ba adu baina CM ama oi ba da matik cha ba gi thaba khara tawbi wa ba maitai asi maitai singsi asu yamna namtharaga maitai singsi gi mathak to ot paneba tawri base asida una khangna khangjana daba saraga leiraga ai ngasi CM amani ana leibagi kari kanari gya basini da hangjaningi ba wafam diko CM na phami ba phamdo पाइरिबा पावर दो मणिपुर सिदा अमतंग फजने सिजन बियोबा मणिपुर लेबा नागा आइसिनाउ सिंगी मिहात पसु पुथोकपा ngamde मैतै gi yum kai mai thajalaइबा अदुदसु चंगैबा सेंट्रल फोर्सिंग दो ऑर्डर पीरगा मफम दो खुदकता yum mai thabada chenariba mi singdo phabasu ngamde CM ama oibagi kari kanari gyaba singda hangjaningi base CM gi phandu katang phamaga CM haibase oiba matik chabra ba प्रजा मयाम की थमोइदगी नुसीबा करम मतमदा फंगदोरी बनाबा सिनीदा हंगजनिगा वाहंगसे उद्रने उद्राबा विजय थलापति सु CM नि कमाइना तौगे बमाना हेमंत विश्व शर्मा सु CM नि मा कमाइना तौगे बा आदित्यनाथ योगी सु CM नि मा कमाइ तौगे बा दुगा मणिपुर की CM खेमचान हा युमनाम खेमचान ना कमाइना मणिपुर से हुजिक पूरी गे बा करमाइना पूरी गे सेमता हाइबिवा बा
CM gi phamduga phamna leiraga hekta ai CM amani aina leiraga ai CM amani haina leiraga parja mayam na kari maina leiri parja mayam gi nungai tabana karino parja mayam gi nungai bana karino adu amatta khangdraga ai CM amani hairaga leiri bisu ikai ba phawda braba sini da haije ningi base aikhoi thamoi se yamna chai ba CM ama oibada aikhoi yam ikai khumna CM ama bu akhoi na yam respect tawna aikhoi gi manipur gi CM ne mayam gi leiriba parja mayam sina CM ama gi tamakta sibana ba khangda ai chongthokpa adumaini CM ama oibiwa ba ha asam gi CM se jengone magi tamakta mani asam gi parja pana makse loina chongthorakani aba anusi da bakhara su leiramani ko afaba khara leidi phata bakhara su leine ba nusi bakhara leidi nusi da bakhara su leine ba adubu 100 ta 90% asam gi CM gi tamakta thauna phana phana chongthorakani aba Vijay Thalapati ma huji CM oido magi tamakta mi kyam yam chongthorake yengwa ba Adityanath Yogi magi tamakta kyam yam chongthorake yengwa ba do akhoi gi Yumnam Khemchan akhoi gi CM gi tamakta de mi kyam chongthorakani power do paira ka da yade pairi ba power do phajana karma pham da kadai de season ani aiba adu khangbiyo ba leiba power do ki adu ki ri se kari da sini hangjani ngi se adu yam ki na power se paira ka season ba ngamdraga di adu ide tokpi gro atopa amda aikhoi gi manipur gi haurei ba nupa masa nupi masa manipur gi mayam ama leire ba matik chapa am tang thokpi ra CM gi pham se amtang phambi raga manipur se amtang tangdu leita ba aingba phajana nungai yai phana pana manipur ma amta sembiwa ba akhoi huji leiba CM na adu tobra taude CM gi phamje paisa laga konjal laga sum thammi ba ngasi bhauna yum mai thaba toktraga di karam matam da manipur se ingba praktoino sahi mari sure ba adusu sahi ahum surak pa haina hekta hairei sahi mari suri ba sahi mari sure simana control to bangam dia ba sini ba karino manipur siga pali base ko CM ama oiraga di CM gi full power do puthokyu parja mayam leiri ba parja mayam manipur gi leiba parja mayam je CM gi tamakta ne ba CM na manipur gi tamakta chongthok pirakpada manipur gi parja mayam na CM gi tamakta chongthorakane ba sibana ba ki da makai ibung ipa mayam na thawaina pon tha pi ni base ima leiba ki tamakta natro aikhoi gi CM na su ima leiba ki tamakta amta chongthok piro ba manipur gi leiri ba ima dagi manipur gi leiri ba parja mayam dagi manipur gi leiba ibung ipa mayam punamak se CM gi tamakta ngakka asu kakyana mayam chongthorakane ba asi kawbi gano ba CM gi tamakta akhoi amtang aikhoi CM gi tamakta akhoi pambom tingna chongthoke ba CM na so amtang chongthokpiro ba manipur gi tamakta si khak haijage aduni akhoi na haijaning se ko CM bu nusi da banate yamna nusi ri bani aduna akhoi na haijaning badi power do pairaga di central gi yakang ai raga leiraga di aikhoi manipur se karamatam ing tappa puraktori banoba aikhoi gi yum se akhoi na loisandori banatro mapangi mina la loisan ma ngai leiraga di mapangi mi da ma gi mathau do loiraga sangak pam matam da ne ba ai gi yum ni loisan ma laktori base aina ai gi yum se soidana ba ai gi yum se karamaina tawraga aina lu dori ba nan dori ba karamai tawna pha dori ba na se ai gi yum se aina sem dori ba ne ba adumaina akhoi CM na su manipur se karamaina tawraga tangdu leita ba poroktori ba no ba se akhoi gi manipur gi CM na so tang sembiwa ba sine ba haija ningi ba se ko leiri ba mayam do yamangda CM mayam phang gi CM ni singa mangda khoi gi CM se khali tang di ikai ba phawdi phawrong mani da soidana ke do bai phawroi duino ko ke do bai phawroi duino ba aduna haijagadabadi aikhoi gi CM na manipur se kanbagi tamakta manipur gi tamakta leriba parja mayam sigi tamakta amutang thauna phana chongdokpu manipur parja mayam su CM gi tamakta matam khunimakta lepkani matam khunimakta lepi abase CM na kawbogum to base kawbi ganu afamje sima kha haijagi nagaga maitai ga hatnaro nagaga maitai ga hatnaro aiba asine ba kuki na pai base adu aikhoi tawre ba naga amadi maitai na kuki na khoibo yam munna masak khangye ba ko naga isinau taruk to hatpada sena bani haina maitai nupa amaga nupi amaga phare na hujik NIA na tawraga phare na haire ba ko tanja sida haiga dabadi ko moi ani khaktara ba asagi ayingbiga pradip ka makhoi ani khaktara ba naga isinau mayam do phari ba do lilon wifi ki chief do yauri amadi lilon wifi ki chief lalboy amadi police personnel ama thangmilen makhoi ani do kai gi phadri bana ba hujiba makhoi chen gre kadai da no cheli base sorai manungda lot khibra na traga patal manungda lot khira ba
aduk yamna security tight oina hoji security lising ni changja laiba se pera commando dagi bse akhoi gi leiriba reputation kangu dagi deidi NIA dagi aduk yamna leiriba mayam dugi marak tagi nanthoga kramai chen khinaba makhoi ji chen khare hairiba se kramai chen khinaba chelira natraga chelhallira ba chelira natraga chelhallira ba hojik aikhoi naga ichnaw taruk hatpada cheneba mi oi singdo pharaga matik chaba chairak piu haibaneba tanja sida naga ichnaw taruk hatpada cheneba mi oi singdo phabagi mahuta maitai nupa amaga nupi amaga phare na hojik social media ra kanna thagalai base maitai ni haibira kana wa makhoi singdo maitai haina panbira kanu naga haina panbira kana ba mi hatpada cheneriba mi oi singdo adu phabagi mathoni adu phabiwa ba adu gyam graba aikhoi naga ichnaw singdo phaba duda makhoi ni khatang yaubra ba mioi kun hena pharai bani ko naga ichnaw nupi dagi ni pa dagi punchalaga mioi kun heli bani han phaba do adu de mi kayam na pharangani makhoi ani khatana phari ra ba karino sugjam politics sanari base politics sanari id mina khangbangam da bagi mong da politics to sanar su phaya ba ko angang masana sana bagi mato mong da politics sana salak pase yamna ikai ni ngai bo afam ni ba ko yamna ikai ni ngai bo afam ni NIA na investigation tauri NIA na investigation tauri hai re ba ko do investigation NIA na to ba tar ga di ado hojik NIA na investigation to ba tar ga di lalboi su jo phadri base NIA gi miyengi mamang dagi NIA gi khutagi lalboi sa nantho ga chen ba ngam gadra ba police personnel thangmilen do kamaina nantho ga chen dori banwa ba aduga numitu da cheneri ba mioi me am dona kari gi phadri banwa ba maitai nupa amaga nupi amaga phare na ka chen thoga hauji ankamuk naga ichnaw sen amuk sauraga maitai de onjalak na ba noina silli ba do aikhoi naga amadi maitai aikhoi side ichnaw ni ichnaw nakhoi na khangadabade khoi ichnaw mera hau chongmina bada punna chongmina ba maitai amadi naga manipur gi yelomi asengba maitai ni haibira kanu phariba ani do maitai ni haibira kanu naga so haigano maitai so haigano maral leibani haina adu chapchana chairak piwa khoi kari su kai deba adubu lalboi phadri base karigino lilon wifi gi chip se hujibaw karigi phadri bana base asine ba khoina yamna sauna hangjani wa hangse ko aduga NIA na amadi aikhoi gi leiba security force mayam leina karamaina lilon wifi gi thodok tu da chenariba mihat pasingdo chen khare do karamaina cheli bana base wahang amoina hangeba ikai draba chen khare haire sibu angang masa sanaba dumaina noina haire wari se ikai drive se asem kamo haija gya bako aduga amka haiga dabadi aikhoi maitaina aikhoi nagana ngasi apunbo oina lepi base Manipur kanbai damakta matam khudimakta punna sum lepkani Manipur thugai ba yaroi Manipur gi ngamkhai kai ba yaroi na ngasi su lauri aduga Kuki singna Manipur thugai na gi silaiba asida support tori ba khuding makso maitai amadi naga gi yekna bani abase asida puna makna khanga dabani maitai amadi naga Manipur gi yelhomi ama oina leiri makhai maitai leiri makhai naga leiri makhai Manipur da kanana su Manipur thugai gen khallaga su thugai ba ngamoy wafam se sise haige aduga hojik yamna angang masagi mato mongda sanaraga maitai ni pa amaga maitai nupi amaga phare haibado yamna ikai ni ngai ba wafam ni ko maru oina cheneri ba lalboi do hana phabiu aduga thangmilen do hana phabiu khwaidagi maru oina adu oiragadi mihat para cheneri ba singdo kana na loina pharani aba akoina taktar su noini hena khangi ba nataro politics sanari ba do politics to mayam no paukhum piba ngamdana bagi mong do politics to biwa ba maitai ga naga ga onsan naga hatna na ba khana na ba kanoine silli ba do yadre naga su khangi maitai su khangi noine sanari ba politics to yadre maitai ga naga ga leiri makhai Manipur da kanana su miyeng karan chan ba yaro ya base sisima khango akoina pai ba demand di aikhoi gi naga ichnaw hat pada channel ba mioi singdo pharaga chap chaba makhoi de su sibagi chairak piba sini maitaina amadi naga na pami base sikha haijening maitai gi yum mai thadoi basina mu maitai oibagi thahan bani hairak tori raba hojikti yamna hainare maitai oibagi mafam dudagi lauthokpani yamna hainare ba hojik condemn tawjari haire ke dodoino condemn tawjari haire ba wafam do akhoi de haibira anu ba taja ningdre condemn tawjari ba wafam se ko luhongbagi tha hum ta phajara ibani ba adusu mage mapot masai loina tumna mai thadok pegre yum duga
aduda leiramiba yumsingdo loina tumna mai thakhreaba aduda central force leina karamaina mai thalibana aikhoigi leiramiba ichinau sing leiba taragadi aikhoigi ibung yupa sing leiba taragadi akhoi arambai tengol to oiramune makhutta pairiba utek oigara wate oigara adu tasu pairaga chenjalaga saiba yumdo kangen khanganiaba saiba yumdo kalakaniaba adugumba matamduga siba naba kidabagay chongthoiba ibung yupa arambai tengol oigera akhoigi leiba ibung yupa singdo adu singduniaba thiro humaga hujik phari base aduga adu singdo loina thiro humma phabagi matungda maitegi yum mai thaba maitegi mathakta otpa neiba chathaba hairaga central force mayama change central force mayama lae pera commando lae adugaidi changai rebel action kango daidi changai Indian army mayam do aduduna aikhoigi maitegi yum mai thabada lepa kumai oina yengaga leyaba lepa kumai oina yengaga leba mi kanjage masagi yum mai chaibada adu kanjage abadasu adusu changba pidaba adudasu changba pidaba aduga yum mai thare yum chai chamta kanbi oina lawba penjelak tabadi lawrakpa adudido phuraga ihing na hing tahanba asiro akhoi Manipur sarkar na hojik chalairiba Manipur se asiraba Manipur sarkar na hojik Manipur siga paliba mayam parjasibu asmaina thamdori braba condemn tawjari haiba wahiduna khoi kai taw haino condemn tawjari ba wafam jina khoina akhoida aduduna kari kanaba puraktori banwaba haibira kanu condemn tawjari ba tajaning diaba iseng seng haiba tajaning de condemn tawjari hek hairaga thokiba thodok to yamna nungai jade condemn tawjari aduda chenari ba mioi panamak pharani NI de sinarani asi wari se lan horok padagi tamanna tukatchabam jawsale tajaning dariaba masana kanjarage abadasu changba pidaba adugi matik moine changaga kanbra su kandaba ha karino ba pam akhoi ibung yupa sing leiramune chenjala ga kalloidraba ibung yupa sing leiramadi adu phibam du oigadraba arambai tengol khakta oirone khutta khulai paibegi mathau amata tadeba khutta khulai paibegi mathau tade leiriba aigi khutse asi khutchitang chei paigera pairoigera chenjala ga aigi maitegi yum mai chai aigi yelhomi gi yum mai chai ena chenjala loi kanagani aba ado ngasi changai ba mayam dudi aikhoi su nungsi bideba amodi akhoigi nagai chanau sing su nungsi bideba kuki singna torokpa khuding makta kuki singna eni thabak tawrongbada full support pibagi mato mawongda kuki singna yum mai thabada pena thahan bagumba kuki singna nomai kapakpa matamda pena kaphaning bagumba karino support ama tobagi mato mawongda som una leireba asini aboje Manipur sarkar na hoje hairaga thokiba thodok to condemn tawjeri harakani tukachi abadu wari do taning dareba aina maitai oibagi yum singdo mai than bani nam kamu hairak tori braba loire Manipur se phajare pena namit pena yengbiro aduga loiraga condemn tawjari ha ex gracia khara pirani condemn tawjari hairani ha aduga lupa lakh tara jele hairani kedoudui banang lupa lakh tara duna kedoudui na banang lupa lakh tara duna lupa lising jangkhai lupa lising humbutra ta piraga su mina pakhan segai ba jum amado adudigi mamando lupa karoram piraga su adugi mamando piba ngamoi migi humang mamando adudu asengba humang mamanya ba aigi yumduga segai ba aigi tingi aigi segai ba jingkhagi phopki yumdo ado nang mai thadoga karoram pi gara gi thamoi duna pen gadraba asidagi hena hainingai leite sidagi hena hainingai leite Manipur sarkar na tauriba Manipur gi parja mayang mathakta otpa nei ba chathari base asi otpa nei ba bido asi sibu kauri otpa nei ba base mit ki mangda yum mai tharaga kaisu tobongam dadana security force mayam na thachalla thamaga aduga yum mai thare kanbi oin haiba matamda phuraga sogaliba asugumba mayam se asidagi hena thamoi sokna aikhoi na muk condemn tauriaba Manipur sarkar da su khangde hoju Manipur da tauriba matomong se aikhoi na su condemn taujariaba asi wase aikhoi na haigaba condemn tauriana noina aikhoi de condemn tauriaba wase haibira no khoi taning deba ari mom channel sibu yengbiriba mayam punang pui kai khumna jari chinau mayam ngasi gidi video se matang se ga loisanjarege video se ga soiran yaukhiba kya lerege so ngakpi waina pari mom channel sibu yengbiriba mayam punang pui kai khumna jari kangli pak na yai fare ibudo pakhang mana yai fare